Security personnel singna score toraga nomada changdaba yajaba potlam kaya Kangpopi district tagi Kuki jo taba mafam singda purakpagi lambida Imphal Tamenglong road ki mafam kayada atingba pirakpadagi chawna Muknaba Thok-Khre haide Thaudok thofam sing adudagi miyamna phongdorakpagi matung inna ngasi gari kunganipan rom chana thaknaba hidak lang thak amade atai potlam kaya puduna security force na ngak shelaga purakhe Madugi manungda lanai gari amadi nupi angang kaya su yauke convoy adu ngarang Kangpopi town dage kongshan ba haukivane convoy adu Kangpopi district headquarters dage kilometer tara mari rom chatlaga laiba Tawangkingning liangmai naga khul mapata mioi kharana kamlakibane mafam aduda matam shangna negotiation tawraba matungda security personnel sing aduna convoy adu makatana puduna chatke thaudok aduge matungda mafam adudagi kilometer manga tarurom chatlaga laiba tonglang atongba makul mapada mioi kharana yotpi yauna poche kaya lambi da chaithokuna thamlambadage gari mangarom pangcherake gari sing ado makatana chatpayadana leiringaida tonglang atongba amasung tonglang akut pakhulgi nupi kaya laktuna mafam aduda lambi thinglaga thamke lambi thingniba sing amade security personnel singi marakta chawna Muknaba thoktuna irang ado numidang athengba fawba chathake miyam ado lakshinnaba hotnabada security force na smoke cell amade tear gas cell nachingba kaya kapke numidang pung taraga minute kuntrarum tarakpa duwaida gari sing ado mafam ado thadokuna chatki hairi security na score tawtuna lakiba gari aduda yaurpe nupi amana hai convoy aduna tonglang atongbadagi hek chatba hobaga khongjang sing aduna nung thaba amade nauri kapana chingba kaya chatharake thawong aduna maram oiraga lanai gari kaya su akai toithoke irang ado kansilakpadagi rapid action force deploy tawduna irang ado lakshinaba ngamkhibane pung manga taruk khaktamak changadaba khongchet ado pung kungamari hena changke Kangpopi district ki Twinglang region that nomada changdaba yadraba potlam sing yawhannaba hotnabada achawba kudong chadaba kaya mayuk ngari haina so nupi aduna makatana phongdorake nakal amaramda Kuki jo taba mafam tamna poche purakpa gari ama National Highway number 2 ki Namdinglong Kangla Tonbi dege mioi kharana tonbidasu mioi kharana thatuna thamki haire gari adu thatuna thamliba mioi shingna phongdorakpagi matung inna gari aduda kotu medical team haina thaba khaknatana yu purakibani haire sirakliba maral sing adu kotuna yaning deba phongdorakli loinana medical team ase lan uhanaba hotnabani haire kotuna hai gari adu medical wing na authorized tawba gari nate kotu medical team haina thajalaga yu puduna lakliba ase kotugi mingchat thihanaba hotnerakba thong amane iramasigi matangda maral sirakliba shingna pung kun marigi manungda sendorakadabani haina so kotuna demand tarakli